Naga Micham Taruk Mihatina Hadkiba Adugi Achumba Wild Fangalu Haiba Demanda, Miyamna Chetkiba Kongchat, Security Force na Tatuna Talan Kidre. Security Force Kamukna Bada Lake Kidraba, Naga Micham Amagi Doina Biyauna, Yoi Mari Asokapan Crate. Kongchat Ado Joint Drive Council Amasong Native People's Committee Manipuri Sinduna Kangla Tombike, Namdulong Getagi Horaga, Chatnabukona Kibane. Adubu Mafa Maduda, Security Force Ki Gadi Kaya Kamduna Tambadake, Kongchat Adu Chatpayakide. Khoishaunar Khongjangli Singh Aduna, Security Force ke Makok Thongbo officials Singh da Khongchat Adu Chathan Bina Bahajake, Adubu Ayaba Pangdabadage, Masing Yamla Biyamna, Kangla Tongbi Kaitel Dage, Namdulong Get Tamna, Atoba Khongchat Amalake. Security Force na Khongchat Adu Tatuna Tambadage, Mikey Ani Marakta, Chowna Muknabatolake, Khongjangli Singh Adu Tankaina Ba Honabada, Security Force ke Mikey Dage, Tear Gas Cell Kia Kapa Hurake, Khongjangli Singh Maraktagi Su Security Force Tamna Nung Thomjin Ba Amade, Nauri Kapsin Bahurake, Mikey Ani Marakta, Chowna Muknaring Cherak Aduda, Tara Suba IRB personal Aba, Makokta Nung Pan Badagi Soke, Security Force na Tear Gas Kapada Khongjangli Mari, Asok Apanang K. Ngasi Changsing Kiba Khongjang Aduda Asok Apanang Badage, Jennings Hospital da like a Nakraba, Mi Mari Adude, Lake Hidraba, Nagamicham Taruki, Manung Dage, Pengrowigi Loina Bay, Wikon Liu Jahi Kuntraga Taruk, Willow Bow, Jahi Kuntragam Doi Apokpa, Masing Bow, Tunbi Bow Apokpa, Paujin Bow Amade, Makandage, Masen Wangbo Kobe. Shoklaba Marigi Hakjangi Fibam Sing Adu, Jennings Medical Superintendent Yangsin K. Khongjang Adu Saruk Yaruba Atopa Khongjang Loi Mariso, Security Force na Fazin K. Security Force ke ka henba thong adu da khoishaunar ba khongjang loi singna makhan khulgi get mapada tire mai thaduna lambi thingke irang aduna maram oiraga National Highway number 2 da chathok chasin tawriba singda chaun apan pk ngasi ge Security Force singna chatha khiba ka henba thong adu kokomi ge maikai dagi sukandem tarukle panba yabade laikhidraba naga micham taruk adu chahi asige May 18 da kuki khulai paiba singna phajin khraba matungda thawai yawdraba asiba hakchang oina haukiba jun 10 da phanglakkhibane